Kanglai Pauthang Ming Dabini Sing Taram Oxeri Infal the Phone Kiba Pausi Singdagi Lokachaba Maruiba Paukara update Tozeri. Cookie Sing the Satarakiba Kayan, but Tawong Sing Makata and Satarak Labadi Yellow Purup Sing Punchin Duna Cookie Singing Mataka Atoba Iranga Torpia Haina. My one Pomina section what Lali. Cookie Sing the Satarakiba Kayan, but Tawong Sing Amadi Aranbo Wapum Kaya Atum Basaduna Ngang Sakliba Sing Asi Atuba Matam da Kompom Pandotuna. Lep Rabadi Yellow Purup Mayamga Punchin Duna Cookie Singing Marakta Atoba Irangama Torpa Yai Haina. Jaliang Long United Committee Manipur Makedi section what Tamlali. Iramasi Matanga Ngang Falgi Lamdulong the Pangtopa Paugi Mipam Amada Jaliang Long United Committee Manipur President Baibon Palmaina Ngang Kulaimatic Sana Paiba Cookie Kambu Amana Kangpopi District Konsa Kul Village Yum Sanaba Lamdu Sengopagi Tabak Chatharingaida Lagtuna Tauriba Tabadu Ating Batambaga Luena Village Chief Amson Abon Mai Sahiang Manga Amadi Village Chairman D. Adam Sahini Fumari Butam Tina Furam Bagdagi Rims the Lying Duna Lariba Todo Asi Cookie Singika Hen Batong Sini Mitopna Mapugi Lam Mulaga Laiba Hibasi Asumbanate Aran Wapum Kaya Hajin Duna Cookie Singna Tangkang Kaya Chatarakiba Ka Hen Batong Sing Asimakatana Asum Chatarak Tarabadi Yellow Purup Sing Punsin Cookie Singi Mataka, so Irangama Torpayai, Haiki. Mahana Makatana, Fondo Kivada, Hiramasi Matanga, Manipur, Lengaki Mapu, Oina Ladiba, Manipur Gay Governor, Chief Secretary Na, Kulai Paidana, Lakiba Cookie Singadu, Kanano, Su the Labor Gathers in Oiragana, Mapoina Toriba, Tongsing Adu, Yade, Haiduna, Logi Oiba, Tabak Lokot View, Maduna Travadi, Palm Nova Todokaya, Hena Toropa Yai, Jaliang Long United Committee, Maike de Gide, Manipur Kunda Minariba, Yellow Purupsing, Asi Yamnanungsi Chanana. Minaba ing tapa Manipur ama oinaba oina leibasu pamdai masida mitop kharana chatharakliba thong asi asumak chatharakpada lengakna yengduna leirabadi yamna chauna thoganingdaba thodok thorakloi hainingai leite haina section wapum sing thamlakli Makha tarakpada lining laisonga mari lainana maitai singna Kangpokpi district ta changani haibagi mayokta Cookie nupi singna protest chathakre Committee on Tribal Unity Kotu Women Wing Sinduna Ngarang Kangpokpi District Ki Gamgi Phai Khulda Cookie Zo Nupi Singna Central Government na Cookie Singna Taba Mapam Singda Free Movement Lehenna Ba Honarakiba Amadi Lining Laison Gi Mingda Maitai Singna Kangpokpi Gi Cookie Zo Singna Tariba Mapam Singda Changba Yaroi Haiduna Kongjang Jangsin Krek Kongjang Jangsin Ba Aduda Kotu Women Wingi Wangangloi Amana Fongdorakpada Lishingani Kulumdoi Gi Me Ahumdagi Hauzik Pawba Losinba Ngamdana Lairiba Kangluk Anigi Irang Asigi Manungda Cookie Zo Community Singna Tariba Mapam Singda Government Ki Thoksin Free Movement Asina Amuka Hena Sathiba Irang Tholakpa Yabagi Pibam Laibana Government ki Kongtang asi Cookie Zo Community Singi Nupi Singna Yabang Ngamloi Amadi Kangpokpi District Maru Oina Cookie Zo na Tariba Mapam Singda Maitei Singna Lining Laison Ngamari Lainana Sangani Haina Thorang Toriba Asisu Women Wing Asina Khak Yabang Ngamloi Hauzik India Government na Irang Mayok Nariba Kangluk Anigi Lusing Basing Delhi da Kauduna Santi Puraknaba Chathariba Dialogue Asigi Chap Chaba Warisin Ama Nakal Anigi Oiba Yanaba Ama Puraktriba Phawa Cookie na Kundaba Mapam Singda Maitei Kangluk Jim Changba Sunya Yaroi Haina Ngarangi Kongjang Manungda Wangangloi Asina Fongdoki. We Cookie Jo mothers gathered here today to protest the initiatives taken up by the government to free movement. This is what we have strongly opposed because we are not having any peace negotiation towards the grievances of the Cookie Jo people till today. Almost 2 years have been in the process, but no central government, state government has heard of our cries or grievances. Muslim Singna akan mamongda protest tauriba Work and Women Bill Singini Kunmanga President Murmurna Ayam Pikre
हौकिबा इराई नुमित की नोंगालमदाइदा पुंग 13 चुपना पार्लियामेंट की राज्य सभा दा ऑपोजिशन सिंह अकनबा अयत मरकता पास तौखिबा वाक अमेंडमेंट बिल 2015 अमसुंग मुसलमान वाफ रिफिल बिल ngarang president na ayaba pikibaga loinana bill asi official oina lebak asida chanaba honkhre BJP central government na bill asigi maru oiba pandam asi waf ki landhum sing transparency leina lebak asigi state singda management taunaba gidamak bill oina pass tawduna ek koina chana khibani bill asi haukiba chol sen nimita lok sabha da voting taunaduna treasury bench na apunba bot chani marifuni pal amadi opposition bench na chani kuntra nithoi phangduna opposition bu maithi bu piduna bill asi pass tawraba matung rajya sabha da haukiba irai numita pass tawnabi gidamak pukhalakduna hariba numit asigi nongalamdai da rajya sabha da su voting tawnaki voting aduda treasury bench na vote masing chama kunipal phangki aduga opposition bench tagi vote masing 35 khaktamak phangduna bill asi opposition na amuka hanna Maithiba nangduna Rajya Sabha da pass tawkhibani bill asi pass tawkhraba matung nonganbaga India gi state singda lairiba Muslim singi organization singi bill asigi mayokta state sinba thungna protest tawnaki Muslim organization sing aduna hariba Waqf Council asida Muslim nataba nupi ani yauna member ani hapchinbagi provision amasung government gi official sing hapchinduna Waqf property gi khana chainabada khut thingin ayaba पीबगी मायोक्ता यामना चाउना खोंजंग सिंह चंगसिन खिबनी मखा तारकपदा वाफ अमेंडमेंट बिल 2015 की मायोक्ता मैतई पांगन 2003 रोमना मार्च प्रोटेस्ट चथग्रे पार्लियामेंट की हाउस अनिमक्ता पास तौख्रबा वाफ अमेंडमेंट बिल 2015 की मायोक्ता इंडिया की तोंगान तोंगान मफम सिंगदा खोंजंग चंगसिलकपगी मनुंग चन्ना मणिपुर दसु मैतई पांगल सिंगना मफम कयादा खोंजंग चंगसिनबा हौरगले ngarang Kaching district की सोरा दसु इस्लामिक स्टूडेंट एसोसिएशन ISA ना ASSU अमदी MPCM सोरागा खुसुमनदुना नेशनल हाईवे 102 दा वाफ बिल की मायोक्ता प्रोटेस्ट रैली अमा चटख्रे रैली अदुदा वाफ बिल 2015 अदु हंदुउ Owner of WAF is Allah, custodian of WAF is Muslim community. WAF administration bill handu haina iba play ka ching painaki. Maitei pangal miyam gi march protest aduda nupi angang yauna miyoi lising mari henbana saruk yaki. Maka tarakpa yamna nungaiba paw amada state asidagi mangkhre khaluraba sero koba saji makal asi forest official singna tamai sub division dagi nauna amuk thengnakre. यामना ngakpa thadok amada state asidagi mangkhre khanaruraba saji makhal sero tamailong district ki tamai sub division ki manung chanba jungle gi mafam singda ikui kuidana forest department ki official singna uwa phangkre hairi mangsilak laba sero haiba saji makhal asi atangba saji singi marakta amani masi matam kuina dagi makhoi gi laifam singda mioiba phurupna lau usinba amadi sa sing asibu phaduna sinjak oina sizin kiba asina maram oraga uba phangdana sahi kaya lakibani adubu honglakliba akoibagi phibam kannabagi khongthangga loinana chingi miyam amadi environmentalists singna uraki sa uchek sing yokhatnaba amadi kannabagi khongjang changsinba asi kankhallakpadagi kankhallakbagi matung inna hana leiramba mangkhre khanaruraba sa uchek sing tapna tapna state asida uba phanglakli haina state ki forest and wildlife Department के ऑफिशियल अमना फोंदोरकली इकुई कुइदना मांगख्रे खनरुरबा सेरो सजी मखल असि करमना थेंगनरखिबगे हाइबगे पौदोम पिरदुना ऑफिशियल असिना मथकी वाफम सिंह असि फोंदोखिबने मखा तारकपदा चुराचांदपुर लोकल यू यौना युंगांग कया पुलिस ना फागत करे हाइरी चुराचांदपुर डिस्ट्रिक्ट पुलिस की डिस्ट्रिक्ट असिदा लेरिबा सिविल सोसाइटी ऑर्गेनाइजेशन कया दगी डिस्ट्रिक्ट असिदा मिटॉप सिंह चंगसिलक्तुना मरु ओइना नुमिदांगी मतमदा चुराचांदपुर टाउन दा लैबा दुकान सिंगदा लोकल यू अमसुंग इंडियन मेड फॉरेन लीकर योंदुना लेरे हाइबगी पाउ पिरकपदगी अककनबा ड्राइव अमा चुराचांदपुर गी रेंकाई बाइबल हिल जौ कॉलोनी अमसुंग लेट हाउस लेन एरिया दा किबा ड्राइव अमदा मसिंग यामलबा यू सिंग लोकल यू दा लीटर 933 इंडियन मेड फॉरेन लीटर निपान कैन बियर चनी तरानिथोय अमदी इंडियन मेड फॉरेन लीकर व्हिस्की लीटर
nifu mapan phagatpa ngamkibaga loinana yusing adu thugaiduna mangan tahankhre hairi drugs ka konana fakiba me ahum ki bail court na reject tawkre custody da ot naikibagi report kokhatkre Special Court Narcotic Drugs and Psychotropic Substance NDNPS Manipur na Mas Kulumdoida lupa crore manga point yangkai romgi heroin powder ga konana fakiba mioi ahumgi bail reject tawkre court asina mioi ahumgi manungda amabu custody da ot naiki haibagi report SP Imphal na court asida pikhalaknaba direction pikre court asina bail reject tawkraba drug ga konana fakiba mioi sing adudi KP Jacob sahi kuntra mathoi M Jajo sahi kuntra tret amasung Mistress J Baptist sahi kuntra humdoi sing achi makoina March kuntaruk fawa police custody da lairabasu court asida puthoktuna makoi gi bail hearing sing sathaki makoi gi mataka drug phabaga mari lainana Sekmai police station na FIR number 23/3/2025 of Sekmai police station under section 21C 29 amasung 60 ahum of the NDNPS Act ki makhada register tawduna makoi gi mathakta police na investigation tawduna lakibani case asi iona court asida makata na mioi ahum asibu police custody da numit marini makha samthaduna police ki investigation tawnaba pair tawki amoromda accused Jacob ki council na court phongdokibada accused asina custody da lairingai matamda accused asida mahapu फाबगी अईबा रीजन पीखिदे मसी सुप्रीम कोर्ट की गाइडलाइन सिंग वायोलेट तौबनी मसीगी मथक्ता जेकोफ असी कस्टडी दा लैरिंगै मतमदा ओट नैबा चथकी हाइना एडवोकेट असिना फोंदोकी तुंगदा एडवोकेट असिगी सबमिशन तारबा मतुंग amadi mari leinaba document sing court submit tawduna matik saba justice ama purakpiu haina pair toki court asina makha tana hairiba custody da ot naikibagi thodok sing asigi report SP Imphal West na court asida pikhalakadabani haibagi direction su piraki panmayai accused ahum asi March 15 da bolero amada tongduna lakpa matamda Sekmai police ki team amana khamduna check tawruba matamda sapon cap samri 19 da haptuna puramba heroin kg manga rom phagat pangam kibagal loinana NDPS Act ki makhada detain tawduna tha asigi taret fawa police custody da court asina remand tawkhibani CSO tara taruki luchingba singna governor unaduna MSPDCL ki MD ki mathakta thigatnaba haijakre Manipur State Power Company Limited MSPCL की Managing Director NG Subhash Chandra Singh की मथक्ता corruption का मरी लेनना सिरिबा moral सिंह असी कुपना investigation तौबियु हाइना civil society organization तरा तरु की अपुनब टीम अमना मणिपुर की गवर्नर अजय कुमार भल्ला का उन्हदुना तक्सन खरे हाइडे अपुनब organization असी ना मणिपुर की गवर्नर दा आई बच्चेरोल ओइना joint memorandum अमा पिसिन खरे joint memorandum अदुदा मणिपुर की अमत गायरबा Power Company asigi Managing Director na Senja Thumja mai lana sijinaba amusung Chelthum ningchina sijinadabadagi reporting yauri memorandum aduda mamang thagi kunma palda lamdam asida phongba pawse amana MSPCL gi MD na company asida lairiba staff chani kundagi makoi bu promotion kahannaba tolok hengat pige haiduna staff amamamdagi lupa lising kuntra dagi tadana lupa lakh ani rom phawbagi logibagi paw laikiba laikre masigi mathakta ikui kuidana company asina yamna ngakpa mongda employee chani ga maripu rom ikhang khangudana promotion pigibasu laikre aduga promotion kaba yaraba company asida tabak tawriba employees singdi hauzik phawba MD na namsinduna thamli haina moral siri yamna ngaklibadi ikui kuidana watchman cum training assistant sing amadi computer operator punna employee jani nifu manga gi tolop hengatpana piriba asida takpadi MD asina company asigi financial power sing lana sijinare haina takpani haina su memorandum asida fali Hairoki mamang thangba wabjing Mahadeva Kubam manakda leiba KCP PWG gi kem ama thugaiduna kulai kyamrom phagat khre ngarang ayuk pung mari rom taba matamda Tengnoupal district ki masi police station ki manung channa hairo kallona ba mamang thangba wabjing Mahadeva Kubam haina khangna ba mafam asida Manipur gi lalolup ama oiriba KCP PWG gi kem ama combined force ki kambuna thugaiduna kulai kyamrom phagat pangamle hairi pause asina phangba pawgi matung innadi wafam aduda
KCP PWG gi mobile camp ama leire haibagi akhanaba paw ama fangbadagi combined force ki kangbu aduna ngarang ayuk salungpham singmai romdagi koina laklaga Maryland khul fauraga khulai paiba singna leiriba camp oiriba wabsing thak mahadeva khubum aduda thunglagi police kangbu adu mafam adu hek yaukibaga kangaudana nongmai kapsilakhi hairi maduda police kangbuna nongmai kapadagi mobile camp aduda leiramba KCP PWG gi केदर सिंह अदु खुलाई थुना नांथोक्तुना सिंगलक्ता सेन खटखी हारी मखाताना कंबाइन फोर्स की कांगबु अदुना केम अदुदा थीबा हुंबगी थबक चथबा मतमदा खुलाई कया मरुम फागतपा ngamkhre हारी फागतलबा खुलाई सिंह अदुदि XLR bearing body number EC7521 ama 33 bore single barrel bearing body number BS28589 LMG magazine ama 7.62 gi ammunition tarkunmathoi blank cartridge taramari cartouche ahum fairing pin ama tear smoke cell XL Nepal tear smoke cell N11 tear smoke sol celi ama stun cell ahum BP jacket ani camouflage Trouser ani camouflage shirt taramari camouflage bag mari amuba masugi school bag ani camouflage picket mari shipping bag ama jungle boot ani amuba machugi sports shoe ama betadine trani toy syringe taraturu IV set mari paramedical tablet marifu lasingkhara blanket taret jar ahum bucket ahum bartel ama sangom bottle ani notice board ama angobo masugi tata safari bearing number MN07L1464 registration number yaudaba gypsy ani su fagat pangam khi hari lonana kem adu thugairaba matungda mai thadokuna mangankhre chathakiba operation adu ayupung mari dagi mapal phawa chathaki fagalaba khulai sing amadi gari sing adu mari leinaba police station singda khusin nakre hari Manipur के इरांग बीजेपी ने थोनबा ओइना उबा लानगनी इंग्लिशिंग अनि कुंतरुक मतुंगदा दिल मेलिटेशन पांथोकनबा सेंटर की लीडर सिंगदा तक्सली हाइना सरदाना फोंदोकरे बीजेपी मणिपुर प्रदेश की प्रेसिडेंट ए सरदाना हाइक्रे मधुदी मणिपुर के इरांग बीजेपी ने थोनबा ओइना उबा लानगनी डेलिमिटेशन मणिपुर के ओइना लिसिंग अनि कुंतरुक की मतुंगदा पांथोकपिनबा सेंट्रल लीडर सिंगदा तक्सली बीजेपी थांगमैबन मंडल न सिंदुना कुयातों पुक्रिय चौबा मपालदा Multi-purpose hall pangtokiba thorom aduda BJP Manipur State ki ex-president Mainam Bhorot, BJP Manipur Pradesh ki senior vice president Nongthombom Nimbals, BJP Manipur State ki MT Morcha President Lanjagai Kamai Thamaiban AC ki MLA Khumukcham Choi Kisan BJP Thamaiban Mandal ki President Mutum Rajendra Thorom ki athoiba Mithung Len Singh oina saruk yakiba thorom aduda BJP Manipur State ki President A Sardana Makatana Phondokibada Bharatiya Janata Party na Leiramba Lising Chapan Marfuda Bharatiya Janata Party haina saphonglakkiba party asigi lusingba singna thamlam kiba liklam singh asisu Career Karta Singh Oriba Singna socially, politically, culturally, Kaitharak Laba India Asibu, Amata Oina India Oina Honori, status issue sing the party Asina Manipur Miamgi interest at Lissingani Taratreta Manipur BJP Lenga, Lakpadagi Tabak Tauraga Lakli Lissingani Kulumdo Me, Humda, Thorakiba, Irang Asibu, BJP Natuanba Oina Uhanba, Uhanaba Honorak Live Tibane, Manipurga Punbagi Satamda Kanana, Singarakpage, Hibasi, Miamna Hena Kanglabani, Manipur BJP Lakringaida, Karak Lairam Labani. Ngakpigani Manipur BJP na lakringai kairaga leiramlabani kanglon kaina changchilakpa khunda chilakpa lamdam asigi demographic imbalance ohalakpadagi thingnaba honarubadagi ngasi miyamna awaba mayoknabani haina phongdoki